पाउसेद युम्पम उइबा मर उइबा पाउ खरा अपडेट तौजरी हौगिबा सही निफानदा अवनोपो स्टेटसिंगदा लालहौबगी इरंग चादा मरफु हंधरे मिसम सिबगी चांगना चादा मरफुद्रा मफन हंधरे रिपोर्ट हौगिबा सही निफान असिदा अवनोपो स्टेटसिंगदा लालहौबगी इरंग चादा मरफु हंधरे सेक्युरिटी फोर्सिंग की कैजुअलिटी चांगना चादा उम्पुद्रा मंगा अमदि मिसम सिबगी चांगना चादा मरफुद्रा मफन हंधरे अन मिनिस्ट्री ऑफ होम अफेयर्स के ऑफिशियल रिपोर्ट हाइरे रिपोर्ट अदुगी मतुंग इन इंग्लिशिंग अनि तारागा मरी दगी अवांगनोफो स्टेटसिंग दा सेक्युरिटी की फिबम फगले कुमजा लिसिंग अनि कुंदना लालौबगी इरान ख्वाइदगी नेमबगा लोइनना हौकिबा सही कुल्लुम असिदना मिसम अमदि सेक्युरिटी फोर्स दा मिसिमिना थोपगी चांगसु यामना हंदरे हाइरे इंग्लिशिंग अनि तारागा मरी गा येंगनरुबदा इंग्लिशिंग अनि कुंदा लालौबगा मरी लेनबा इरान चादा मरफु हंदरे हाइरिबा मतमसिदा सेक्युरिटी फोर्स दा असो अपन थोपगी चांग चादा हुमपुद्रा मंगा हंदगे अदोग मिसम सिबगी चांगना चादा मरफुद्रा मफन हंदगी हाइना रिपोर्ट अदुदा पल्ले इंग्लिशिंग अनि कुंदा लालौबग मरी लेनबा थौदोक चादा कुनगा तरेट हंधरे इंग्लिशिंग अनि तारागा मपनदना थौदोक चनी कुलुमदोय थोखे अदोग लिसिंग अनि कुंदना थौदोक चामा हुमफुगनि तोय थोखे मिसम अमदि सेक्युरिटी फोर्स की मिसि मिनागी थौदोक असि इंग्लिशिंग अनि तारागा मपनदा कुनमंगा ओइबदु इंग्लिशिंग अनि कुंदा तरेट खक ओइखि हाइना रिपोर्ट अदुदा पल्ले मखा तरकफो अतोप पाउ अमदना हाईवे थिंगनबगी खोंजंग हांदोखरे ओट मणिपुर MGNREGA implementing agency नंगरक अहिंग नोंगायदगे महात्मा गांधी नेशनल रूरल एम्प्लॉयमेंट गारंटी AK 2021 के सेंट्रल गवर्नमेंट जॉब कार्ड सुबगे सैंक्शन तौग्रब स्टेट लेगांग हाउस फाव पीथोकदन थमलिबा सनफम पीदे हाना गरक अहिंगदगी हौखिबा नेशनल हाईवे निद चतरप ब्लॉकेट लेंगाक जानब खरा लाकपदगी ngasi अथिंग बांदोकले हाइरे ब्लॉकेट हांदोकपग मरी लेनन ngasi कैसाम थोंदा पांगथोकपा बावगी मिफम अमदा ऑल मणिपुर MGNREGA implementing agency की कन्वेनर माइसना मरिक सानना हाय हौकिबा सनबा सही लिसिंग अनि कुन कुनमथोय की ओइना सेंटर ना सैंक्शन तौरखरबसो स्टेट गवर्नमेंट फिथोकदना थमलकफा अदुना मरम ओइरगा मियामना थेंगरिबा अवाबा असि लेंगा के मेगदा नेशनल हाईवे अनिमक्ता सथगरी तौरंबा अदु ngasi हांदोकले मणिपुर लेंगा की डिप्यूटी सेक्रेटरी फाइनेंस अरिबम अमरजिना खुरेक पिदुना आहानबा तांगा की ओइना सेंफम खरा फिथोकदना रेरंबा अदु ngasi सेंफम खरा आहानबा ओइना थादोरक मरमना ब्लॉकेट की खोंजंग ngasi हांदोकपने खुंदगी तांथोकनबा वरेप लौखरे ngarang hing nongyai matung pung ani makharom tawada langjing bazar manaki ATM put faklaga sel hurana da bahona ringaida Manipur police na fare arba longa koireng khun asidagi el chawmirim koireng sahi taraka mavan afukpa el ngamkhel koireng asi kullasida ningthi nungai da leitaba lamkaida amba koise satuna leiba angang amani hariba ngang asina huran bagi licha lamba asida longa koireng khun ki miyamna khudaki waiwa mifama mafam dana kupna khanaraba matung mahak खुन असिदगी तांदोकवा हाइना वरेप लौरे मासिगी मथक कोइरेंग जातिगी चनबी मतुंगिना ओक वाइ मंगा चाववा अमगा लोइनना यौ खरंग अनिसु कोंगबा हाइना वरेप लौरे हाइना लोंगा कोइरेंग विलेज अथॉरिटी के सेक्रेटरी अमजों लोंगा कोइरेंग विलेज के खुलाकवा अनिना पुन्ना सही तौदुना थादोरकवा चेरोल मदे हाइरे म्यांमार नेशनल अमा हीरोइन का कोनना फारे निसागी मेउक्ता संचलकवा खोंगसंग की मनुंग चंदा सोसानपुर डिस्ट्रिक्ट के म्यांमार बोर्ड की सोंगसाइदा ड्रग स्मगलिंग म्यांमार नेशनल अमयामलबा हेरोइन नंबर 4 कोनना फारे सिंगर पुलिस स्टेशन अमसों निफुगा तरुक सुबा सामरा फोर्स के अपन टीम अमन सुसानपुर डिस्ट्रिक्ट की म्यांमार बॉर्डर की सुंगदाय बॉर्डर म्यांमार नेशनल अमतोंगन तोंगनबा सापोन के निफुगा हमदोइदा निंगथिना फेक तौतुना कार्टून बॉक्स अमदा हापतुना पुरकपा हेरोइन नंबर 4 अदु फगत पंगमखरे फाराबमियु एदुदे म्यांमार के बालवेट की इलिजन मंग बाइफाई सही कुंट्रागा मरी अपकपा इन खानतंग बाइफाउनी म्यांमार की सिटीजन ने एडिटोरियल की कलम अमदा सिंगलेबा कोटपगी वाथो पुक्सेल सेंग थबक तौद्रगति सिंगलेबा कोटपा थेंगमंगम लोय मणिपुर की मियमना खुंदानरिबा असि तंपाक लमदा खक्ता नते चिंगी तोंगन तोंगन मफम के अमदासु खुंदानरि तंबा की लमदा रेसिडेंशियल एरिया कमर्शियल एरिया नत्रगना इंडस्ट्रियल एरिया आइना खाइदोलगा थंबगी कानाबा लैबगो चिंगी मफम सिंगदसु करम मफम दना खुल्लिंगदगे यम सागदगे नत्रगना इंखोल कोहेनगदगे आबना सिंगबसिंग असि निंगथिना थौरांग तौरगा सेम साबगी मतम हेलबने मी दानदबा मफमदा जुमना कम अनि तसलग खुल अम सेमकटपा अमसो खुलदु हेक्तबा मणिपुर लेक नमसा खंगबगी चनबी अमसु लैरे मसना मरम ओरगा सिंगी मफम सिंग निंगथिना ngak senba ngamdabagi phipam am ohelle kanadabada khunggang mayam semkotlaga khunggang sing adugi sako thorangini haiduna thadariba senbam sing lusing bakharana haitbagi thawok am chathariba asiso laigang dei sanbagi tangai fadaba leire खुल्लम सेंबा हाइबसी खुंजा से हेक्ता मरिंग तौना सेंबा यादे मरी लेरब अथॉरिटी की आयब मतुंग इना सेंफम थोपने
ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯂꯩꯕꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯂꯩꯕꯅ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯨꯅ ꯇꯝꯄꯥꯛꯀ ꯅꯛꯅꯅ ꯂꯩꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯡ ꯀꯟꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯄꯗ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤ ꯍꯦꯛꯇꯃꯛ ꯆꯪꯏ꯫ ꯂꯩꯕꯥꯛ ꯀꯣꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯊꯣꯟꯖꯤꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕ ꯑꯣꯏꯔꯒꯦ꯫ ꯑꯃꯔꯣꯝꯗꯅ ꯗꯤ ꯃꯅꯤꯄꯨꯔ ꯀꯟꯖꯔꯕꯦꯁꯟ ꯑꯣꯐ ꯐꯦꯇꯤ ꯂꯦꯟ ꯑꯦꯟड ꯋꯦꯠꯂꯦꯟ ꯑꯦꯛ 2014ꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧ ꯎꯅꯔꯤꯕ ꯃꯐꯝꯗꯒꯤ ꯂꯩꯕꯥꯛ ꯀꯣꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯧꯄꯨꯁꯤꯡꯅꯁꯨ ꯂꯧꯐꯝꯗꯒꯤ ꯂꯩꯕꯥꯛ ꯀꯣꯊꯣꯛꯄ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕ ꯃꯔꯝ ꯈꯔꯈꯛꯀꯤꯗꯃꯛ ꯌꯦꯡꯂꯒ ꯀꯣꯊꯣꯛꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕꯕꯨ ꯑꯣꯏꯔꯣ, ꯌꯨꯝꯐꯝ ꯊꯣꯟꯕꯕꯨ ꯑꯣꯏꯔꯣ, ꯄꯥꯊꯤ ꯀꯣꯝꯊꯤ ꯐꯨꯝꯖꯤꯟꯕꯕꯨ ꯑꯣꯏꯔꯣ ꯆꯤꯡ ꯂꯩꯕꯥꯛꯇ ꯇꯥꯏꯅꯔꯒꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯒꯥꯔꯤꯁꯤꯡ ꯅꯣꯡꯃꯗ ꯆꯤꯡ ꯂꯩꯕꯥꯛ ꯆꯤꯡꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯆꯥꯡ ꯑꯁꯤ ꯀꯨꯞꯁꯤꯟꯅ ꯌꯦꯡꯂꯕꯗꯤ ꯑꯀꯤꯕ ꯄꯣꯛꯀꯅꯤ꯫ ꯋꯥꯏꯊꯧꯗ ꯂꯩꯔꯝꯕ ꯆꯥꯎꯔꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯅ ꯇꯨꯝꯈ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯇꯝꯄꯥꯛꯀ ꯇꯥꯏꯅꯕꯗ ꯂꯩꯕ ꯆꯤꯡ ꯑꯌꯥꯝꯕꯗ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄꯒꯤ ꯊꯕꯛꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯡꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠ ꯑꯃꯗꯤ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯤꯡ ꯇꯦꯝꯊꯣꯛꯄ, ꯌꯨꯝ ꯁꯥꯖꯤꯟꯕ ꯌꯥꯗꯕ ꯃꯔꯝꯅ ꯋꯥꯏꯊꯧ ꯑꯃꯗꯤ ꯎꯁꯣꯏꯄꯣꯛꯄꯤꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄꯒꯤ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯆꯠꯊꯔꯛꯄꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯥꯎꯈꯤꯕ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯃꯌꯥꯝꯗꯨ ꯊꯤꯡꯅꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯃꯛꯇꯗ ꯋꯥꯏꯊꯧ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯂꯣꯡ ITI ꯂꯩꯔꯤꯕ ꯑꯋꯥꯆꯤꯡꯗ ꯑꯃꯨꯛ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯦꯛꯁꯀꯥꯚꯦꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄꯒꯤ ꯑꯅꯧꯕ ꯋꯥꯊꯣꯛ ꯑꯃ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯤꯐꯔ 15 ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯂꯦ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯄꯥꯎ ꯄꯤꯔꯕꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ, ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄꯁꯤꯡꯗ ꯃꯅꯤꯡ ꯇꯝꯍꯜꯂꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄꯒꯤ ꯄꯥꯎ ꯄꯤꯔꯒ ꯃꯈꯣꯏꯅ ꯈꯨꯗꯛꯇ ꯆꯪꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯐꯥꯒꯠꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯍꯧꯖꯤꯛꯇꯤ ꯊꯣꯔꯛꯂꯦ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄ ꯑꯗꯨ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯇꯅ ꯈꯪꯏ, ꯈꯪꯅ ꯊꯤꯡꯗ꯭ꯔꯤꯕ ꯑꯗꯨꯅ ꯇꯥꯛꯂꯤꯕꯗꯤ ꯐꯣꯔꯦꯁꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯤꯡꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯦꯛ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯈꯨꯠ ꯆꯧꯔꯒ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄꯒꯤ ꯊꯕꯛ ꯑꯁꯤ MLA, ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒꯅ ꯃꯁꯛ ꯅꯥꯏꯕ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯇꯧꯒꯜꯂꯦ꯫ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ MLAꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯁꯤꯒꯨꯝꯕꯁꯤ ꯃꯃꯥꯡ ꯊꯛꯇ ꯀꯌꯥꯔꯛ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯒꯥꯔꯤ ꯐꯥꯔꯨꯔꯒ ꯒꯥꯔꯤꯒꯤ ꯃꯄꯨ ꯑꯗꯨ ꯃꯤꯅꯤꯁꯇꯔ ꯍꯦꯛ ꯑꯣꯏꯔꯝꯕ, MLA ꯍꯦꯛ ꯑꯣꯏꯔꯝꯗꯨꯅ ꯊꯕꯛ ꯇꯠꯀꯦ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯅ ꯋꯥꯔꯤ ꯁꯥꯔꯛꯄꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯂꯩꯉꯥꯛꯅ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄ ꯊꯤꯡꯅꯤꯡꯂꯤꯕ, ꯂꯧꯐꯝ ꯄꯥꯡꯍꯟꯅꯤꯡꯗ꯭ꯔꯕ ꯑꯃꯁꯨꯡ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠꯀꯤ ꯑꯦꯔꯤꯌꯥ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯂꯩꯉꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯆꯪꯏ꯫ ꯆꯤꯟꯗꯅ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄ ꯌꯥꯔꯣꯏ, ꯂꯣꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯐꯤꯜꯗꯅ ꯃꯈꯣꯏꯅ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯍꯟꯕ ꯇꯧꯔꯒꯗꯤ ꯀꯝꯗꯧꯅ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄ ꯊꯤꯡꯕ ꯉꯝꯒꯅꯤ? ꯃꯔꯝ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯀꯨꯞꯊꯅ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯊꯧꯁꯤꯜ ꯑꯃꯒꯤ ꯃꯈꯥꯗ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯐ꯭ꯔꯤ ꯍꯦꯟ ꯄꯤꯗꯨꯅ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯍꯟꯁꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗꯅ ꯖꯣꯕ ꯀꯥꯔꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ꯫ ꯃꯅꯤꯄꯨꯔꯗꯗꯤ ꯖꯣꯕ ꯀꯥꯔꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯃꯥꯌꯣꯛꯅꯔꯛꯂꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯗꯕꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯃꯥꯌꯣꯛꯅꯔꯛꯄꯅꯤ꯫ ꯈꯨꯡꯒꯪ ꯂꯝꯒꯤ ꯃꯤꯌꯥꯝꯕꯨ ꯃꯔꯨꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯗꯕ, ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯁꯣꯟꯊꯔꯕ ꯂꯩꯇ ꯂꯥꯏꯔ ꯏꯃꯨꯡꯁꯤꯡꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯅꯅꯕ ꯁꯦꯟꯇꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒꯁꯤꯞ ꯁ꯭ꯀꯤꯝ ꯑꯣꯏꯅ ꯍꯧꯗꯣꯛꯈꯤꯕ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯖꯣꯕ ꯀꯥꯔꯗꯀꯤ ꯊꯕꯛ ꯄꯥꯏꯈꯠꯂꯝꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯦꯔꯦꯟꯇꯤ ꯁ꯭ꯀꯤꯝ NREGS ꯐ꯭ꯂꯦꯒꯁꯤꯞ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯈꯨꯡꯒꯪꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 100ꯅꯤ ꯊꯕꯛ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯕꯦꯅꯤꯐꯤꯁꯤꯌꯔꯤꯁꯤꯡꯗ ꯖꯣꯕ ꯀꯥꯔꯗ ꯄꯥꯏꯍꯜꯂꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯦꯔꯦꯟꯇꯤ ꯑꯦꯛ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯟꯆꯥꯌꯠꯀꯤ ꯂꯝꯗ ꯄꯥꯏꯈꯠꯂꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯄꯥꯏꯈꯠꯇꯨꯅ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯈꯨꯠꯁꯨꯃꯟ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯈꯨꯠꯊꯥꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯁꯤꯡꯗ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯆꯪꯂꯛꯂꯤ꯫ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯇ ꯁꯦꯟꯐꯝ ꯆꯪꯍꯜꯂꯛꯂꯤꯕ ꯑꯁꯤ ꯄ꯭ꯔꯙꯥꯟ, ꯃꯦꯝꯕꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯕꯦꯅꯤꯐꯤꯁꯤꯌꯔꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛꯊꯣꯡ ꯑꯗꯨꯗꯒꯤ ꯀꯛꯊꯍꯧꯗꯅꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯃꯨꯠꯊꯠꯅꯅꯕ ꯑꯐꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯥꯔꯝ ꯇꯥꯟꯕꯒꯤ ꯊꯧꯑꯣꯡꯗꯤ ꯋꯥꯔꯗ ꯃꯦꯝꯕꯔꯗꯒꯤ ꯍꯧꯔꯒ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯔꯤꯕ MG ꯅꯔꯦꯒꯥ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯆꯥꯛꯊꯣꯡꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯇꯥꯡꯀꯛ 3 ꯊꯣꯛꯅ ꯌꯦꯟꯅꯔꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯆꯥꯗ 85ꯅ ꯄꯟꯆꯥꯌꯠꯀꯤ ꯑꯗꯨꯒ ꯖꯤꯂꯥ ꯄꯔꯤꯁꯗ ꯑꯃꯁꯨꯡ ꯂꯣꯀꯦꯜ MLAꯒꯤꯅ ꯆꯥꯗ 15-15ꯅꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯖꯣꯕ ꯀꯥꯔꯗ ꯄꯥꯏꯔꯤꯕꯁꯤꯡꯗ ꯊꯕꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯋꯥꯔꯗ ꯃꯦꯝꯕꯔꯗꯒꯤ ꯍꯧꯅ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯉꯥꯛꯇꯅ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯣꯏꯍꯜꯂꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯀꯔꯞꯁꯟꯒꯤ ꯃꯔꯨ ꯍꯨꯜꯍꯟꯕ ꯑꯃꯅ ꯁꯤꯖꯤꯟꯅꯔꯛꯂꯤ꯫
job card ki thabak singju yengsiliba ward member amadi prathana sing badagi hauna suriba thabak adu miyam de hena kanaba pina naba hona bagi mahuta kai thorok le basan pham adut lan lakthuk naba mai kai rom da oina sangselakle panchayat ki makha da jumthong chama chani rong ki oibo ward member amada job card holder sing yam chumna paikhat bagi mahuta pankat bagi mahuta mahak mahaki imung manung ki mari mata sing lenga ki thabuk taw sing chu pan kale job card holder sing thabak suhon na bagi mahuta suhan bagi mahuta lanai miyoi khara da suhon laga job card ki senpam madu bank dagi lakthok paga tangkai yenari member sing sen vidava matamda job card holder oibagi list dagi kalthatuna khosumal fangandre tangkai yena badana tana ahian ba job card saraga anan ba mongda bank account hanglaga senda lambi wena satharamba ward member yauna sena ba miyoi khara manipur police ki vigilance anti corruption police station phagalukpa si makhata na thijinanenge job card onthok lamle haina matam amaki job card asi job card onthok lamle haina matam amagi se minister na manipur legislative assembly da phangok palai khrabani housing manipur si corruption leitaba state ama onthokani haiduna lengak na thabak lakholi bane maramaduna hiramasida mari lehba sina kumna thigatpa tangai fadre BSF jawan ama mathanda kapsen jaduna sijakre Chhattisgarh ki Kanker district ta border security force BSF ki constable ama masa mathan na hoina kapsen jaduna sijakre haina police officer amana phangdokre miyoi mari dagi crore 2.1 ge brown sugar fare West Bengal ki Silguri da miyoi mari lupa crore 2.1 gi brown sugar ke kona na fare haina garang police na phangdokre police officer amana phangdok pagi matuk ina kang na pau ama phangwadagi miyoi mari adu au ki balapa ko pan met ki na bidang da New Jalpaiguri police station ki manung chana laiba Kohrazar area dagi police na fawani Paraba miyoi mari adu ki manung da anina Murshidabad district dagi ne adu ka atofa anina Nadia district dagi ne haina phangdorakle arabeda content sing asige maru iba pau khara asiba pau tamjariba Manipur local news YouTube channel asidagi yengbiri pokpona mapatha kajari channel asan dom da kana rabade subscribe to bidri besna subscribe to birom boloina like and share to busu kawi kan puna makpo amagana thakajari